ICC na Moscow bu serak pirak patarabade nuclear lan thorakpa yai Dmitry Medvedev Ukraine da crime sing chathai hai badugi dama karigumba International Criminal Court ICC na Moscow bu serak pirak na ba khongthang lokhalak patarabade nuclear lan thorakpa yabagi oithokningai lei haina Russia gi hanagi president Dmitry Medvedev na ngarang warning tawkhre khwaidagi chawba nuclear khulai ge pukai adu leiriba laibak ama chairak pinanabagi wakhal adu oithokloidabagum bani haina President Vladimir Putin ge naknaba khongbu ama oidiba Medvedev na messaging app Telegram da haiki karigumba madu tasengna makthokpa tarabade maduna miyoiba jati gi hingbada akiba ama pigani haina mahakna haiki Putin gi 2008 amasung 2012 ki marakta stand-in president oikhiba Medvedev na Housing Security Council gi deputy head oire United States masamagna malem gi paksan bada mi million kun sihan kiba masamak ke lan singidama kaidongaida serak ngayong nagadra Moscow buna International Tribunal singki mamangda thamba pami haina US bu mahakna maral sikhe Indian sing namthakiba du dagi hauraga American history pumba du inai tanaba lal ni haina Native American sing da palladuna masagi chahi yangkai ga tarit suraba Medvedev na haike President Vladimir Putin na February kun marida Ukraine da lanmi troop sing thajan kiba du gi matung dage nongsup laibak sing amasung Moscow bu yaning da balaibak sing aduda chang nai na social media da chaike Russia bu yangthiriba miyoi sing adu wakhal soinai ba sing ni haina haukiba thada Medvedev na haiki amasung makhoibu mangan khinabagi thabak tawgani wasakhe Ukraine gi Donbas region da Russia na landaba khumang chawksilaki basi da civilian sing evacuate tawna bataksin khrei Russian gi lanmi sing na Donbas loksin na bahona rakhiba chairak asida Sloviansk city da laiba civilian sing evacuate tawna ba Ukrainian official sing na taksin khrei haina official report amagi matungina phongdok le handaki numit kharani gi matam asida Sloviansk ta Russia na paksana bom thada bagi thawong sing ama chathara khrei laibak pokpa numita marketplace amada attack chathagi bagi thogdok tam yo yani sikhe aduga taret na soka pandangkhe Donetsk region ge governor oiriba Pablo Krylenko na Ukraine ge media da haikibada maki maruiba advice te evacuate tawbane chaliba chayol asida Russia gi lanmi singna bom kapsilakgi thawong singa dumak lepa leitana chathaduna lakhe Housing City asida Russia ge multiple rocket launcher singge range da leire yakna bagi lanmi singa sina mawong maril naitaba mawong amada bom top lepa leitana kapsilak le attack asi maruwaina local population da mangan takhana na bahona banai maram aduna aikoina maruwaiba advice ama oina civilian sing evacuate tawna bataksin khrei Sloviansk city da leiriba AFP gi journalist sing nasu marketplace amadi masugi akoiba da leiriba lambi sing da rocket kapsilakpagi thawong sing lepa leitana chatharak le firefighter sing nasu bom kapsilakpadage mai chakhalaki badu muthanaba yamna kan hotna re Kirilenko na report tawkibada nongpok thangba Donbas region ge front line asi da Russia na maruwaina focus piduna lakle Ukraine gi lanmi sing na akan ba thingba piduna lantheng na badagi Russia gi lanmi sing asina capital Kiev capture tawna bahona khiba thorang thadokhraba matung tarak pada Russia gi lanmi sing na Donbas region da landasi lakhiba nei Donbas ki mafam ase Lugansk yauriba nei Russian force na Luhansk asidi mapung phana capture tawkhre aduga Donetsk su Russia gi lanmi sing asina landasi lakle Ukraine gi lanmi sing handokhraba matung tarak pada Russia gi lanmi sing na Lysychansk region ase Russia gi lanmi sing na nongmaijing numita loksin khraba nei Ukraine gi lanmi sing asina Severodonetsk city dagi handokhraba matung tarakpada Russia gi lanmi sing asida Kramatorsk amade Sloviansk ta sangsilakhrei laibak pokpa numita apikpa city oiriba Siversk city tamna naksilakhe hairiba city asi Lysychansk amade Sloviansk ani gi marakta leiriba nei Ukraine gi Red Cross minibus anisu civilian sing evacuate tawna bagi damakta Siversk city da sangsinkrei Lysychansk ka manak naknaba Lugansk region da akan bamong da khut thokna bagi thawong sing chathari haina Lugansk ki governor Sergei Gaidyan na phongdok le Russian occupier sing na Donetsk region da ge khusu khulai sing handokhrei kha nongsup thangba saruk da Ukraine ge Kherson region occupy tawkhrei Russian troops sing na helicopter amade artillery sisinaduna Ukrainian counter attack thengna na bahona ri haire Ukraine gi defense ministry gi spokesman haikibada Russian forcing ase Donbas ki manak nakna leiduna Ukraine gi lanmi singbu battle gi area da sangsilakpa thingna bahona re February tha da Russian force na landarakhiba matamda Kherson city ase ahan boina loksin khibani haire khatna ba horaklabade North Korea bu yamna thuna chairak pi na ba South Korean president na khangan khrei office pairaba matungda ahan boina top commander singi mifam ama preside tawkhiba South Korea gi president Yoon Suk Yeol na
North Korea gi maikidagi khatnaba haurakpa matamda yamna thuna akanba mawongda sairak pigadabani haina military da order tawkhre. Russia na gas supply pura thadatkhiba yai haina EU gi sipna Jackson wa haikhre. Russia na Ukraine da sathariba lana sina maram oiduna Europe ta gas supply tawbugi thabak pura thadatkhiba yabagi akiba lai. Maram aduna member state kunga taret ki oiba European Union EU na masagi darkar oiba gas ki damak emergency thorang yathokpa darkar oi haina European Commission ki chief Ursula von der Leyen na phongdokkhre. G20 meeting gi mangoina na China na US amasung NATO bu chaikhre. Lakliba thangja numita Indonesia ge Valley ithatta G20 leibak singgi foreign minister singgi mifam pangthokdoriba amasung maduda China gi foreign minister Wang Yi amadi United States ki foreign secretary Anthony Blinken unagadoriba dugi mangoina na Chinese foreign ministry na ngarang US amasung military alliance NATO bu yamna kanna yaningdu phongdokkhre. International order the based over rule sing hairibasi tasengbadi United States ki masagi khudong chanabagi damak leiba kharana semba imungge rule ni haina foreign ministry ki spokesperson Zauliziana phongdokhe mahakna phongdokliba wafamsi mamang sayolda Spain ki capital Madrid ta NATO ki summit pangthokpada Anthony Blinken na international order the yumpham oiba rule sing China na thugai na bohonari haina charge tawkiba amagi matangda ne United States na matik China khanba matangda khakta international rule sing ngakna satpane NATO na military mapanggal da mitang ba mawongda thajaba thamliba du thadokadabani haina jauna haikhe jauna phongdokliba wafam asina US amasung China gi marakta yamna thina soksilava mari adu mamitare karbar ge human rights ge Taiwan ge South China Sea amasung atai isu kaya gi matang da leibak ani si yamna thina ungkhana re authoritarian leader sing na panba leibak makai punsilak pa mawongda China Russia amasung North Korea gi marakta naksinabagi changsi yamna hengalak le Russia na maning makha tamba leibak Ukraine gi mayokta tha mari hena sathariba lanasi China na ngasi phawba yaning taba phongdok pa tawdre NATO gi member state sing na Russia gi mayokta sanction thamjin bada China na kanna sauri amasung lanasi US amadi ally sing na thogan badi haina China na charge tawre NATO gi itihas ase irang thogan ba lan thogan ba nakal amakhaki oiba mawongda lan tawba amasung ngasi phawba su misam hatok pa ase ne NATO na singnabagi masak oiribasi China nate adubu prithibigi ingthaba amasung security da singnaribasi NATO ni haina jauna haikhe lakliba thangja numita Bali da G20 gi minister singgi mifam pangthokpa sida Chinese foreign minister Wang Yi amasung Anthony Blinken unagani haina thajare G20 meeting asida Russian foreign minister Sergei Lavrov su saruk yagadaure China da nongna covid sandorokpadagi miyoi million kaya lockdown tawduna thamkhre British Prime Minister Boris Johnson ki leadership khudong thiba phibam da laide lusingba sing pham thadok na khre Sri Lanka ki president Russia ki leader da thau thibi na bataksin khre Sri Lanka ki president Gotabaya Rajapaksa na phongdoki ba wafam amada mahakna Russian leader Vladimir Putin da telephone call tawduna island nation asina thau import tawbagi credit support tawbina ba haijakhre haina official report amagi matungina phongdok le Aroi bada tabi di bapum namakpu thagat jari